Akashbani Imphal, Maibam Dwijamani na pau pasari, ahanbada maroiba pau. Manipurda COVID-19 naba pharakpagi sang sada marudra mari dasmik nipan ama yaure. Mukhyamantri Nongthoman Biren Singh ngarang online platform M-Pension Manipur app launch tawkhre. Amasung Bharat ki COVID-19 vaccine ani miyamda sizinaba yahalagani haiba Bharat Sarkar gi wareb asibu World Health Organization na taramna okhre. Leibag asina malemgi laichat oriba COVID-19 ge mayokta punna amata oina lanthengari. Lamdam sigi miyamna sakhang naraba mi kayana su lanfamasida mai pakna bagidamak Akashbani Imphal ke pawgi kuthangda mipum khudimangna araiba thong ahum face mask upa amaga phut taruk labna na leiba mai min amade khutsa toin hamdoktuna taru tanana thamnaba apel tawri. Manipur gi saknai rebi seksakpi RK Nandesorina COVID-19 degi ngakthoknaba miyamda apel tawraduna hai. Mayambu, RK Nandesorina khurumjari. Hauzik faubagi oina COVID-19 laichat asidagi ngakthoknaba amata ngaireba pambaidi section bahaibasina oiri. Sarkarna laichat asi thingnaba hotnariba asigi mathakta aikhoi pumnamaknasu bhap taminaduna laichat asidagi ngakthoknanaba tangai fadaba niyom ahumkhak ngakna chatminnasi. Aikhoi khudingmakna yumdagi mapan hek thorakpaga face mask soidana upsi. Sapon natraga hand wash sizinaduna khutsa sengna hamtoksi amashung mi amaga gi marakta foot taruki social distancing thamsi. Section bahaibasina isha aikhoi gi imung manung amadi miyambu laichat asidagi kanba ngamgadawribani. Mayambu amukashu hanna khurumjari. Hauzik mapunga pau. Manipur da ngarang nauna COVID-19 gi anoba case ni putaret naba phaduna discharge tawkhiba gawlenana naba phakiba migi masing lising kuntaruk sanipan humpunitoi sure naba pharakpagi sang sada marudra mari dasmik nipan ama yaure. Raja gi COVID-19 command control room na ngarang numidang wairam thokiba cherola madhai COVID-19 gi anoba positive case yankai mathoi thengnaba gawlenana apunba positive case masing lising kunipan sohum kunthani toi sure. Hauzik COVID ki active case lising ama chama mapal lady. Hariba matamasigi manungda COVID positive oiba mi ohum sikhibagalena sikhiba mi gi masing sahum hupumatoi sure. Mukhyamantri Nongthoman Biren Singh ngarang online platform M-Pension Manipur app launch tawkhre. Ebasi raija sigi pensioner sing da hena khudong sahana ba paikhat pathorang amani. Masina pensioner sing na treasury office sing da satrabasu masa masana update toba ya halagani. Hanadi pensioner sing na Treasury Office ta makhoi gi photo sing adu tha taruk khudingi oina masa laktuna update tawrambani. Pensioner sing na ahal oiduna natraga masa ngamdabadagi Treasury Office ta lakpa ngamdragana Treasury official sing na pensioner sing gi yum da salambani. Anoba khongthang asina pensioner sing na Treasury Office ta satrabasu makhoi gi photograph adu yum dagi smartphone amada namlaga online update toba yargani. M-Pension Manipur na pensioner sing na Treasury sing da feedback sing thaba amadi online da khangningba warol sing hangba ya halagani. Ebasida artificial intelligence technique sing season aduna pensioner sing adugi photograph tagi masa hingli nitraga sikre haibana sing basu khangmang malagani. Tabiriba pawasi Akashbani Imphal dagini. Leibag asida coronavirus ki vaccine ani athu akai gi oina season naba ya halagani haiba sarkar gi warepu tongan ba medical expert sing na taramna okhre. Leibag asigi tongan ba laboratory sing na kan honaduna hidak sing asi puthorakpada All India Institute of Medical Sciences AIMS ki director Dr. Randip Singh Guleria thagat bufung dokre. Mahang hai masigi damak leibag asida research tawduna lakpani masi Bharat khakta da chasaba hidak makhal singni mahang hai masi season nabada sel isang sanghandaba masung irai laigedaba mongda season gedaba hidak singni. Tongan ba sarkar ge madihelanai hospital kayana su coronavirus ge hidak makhal ani se sezinabada haksang soningai oidi haina phongdong naragli. COVID task force ke makok amasung niti ayog ke member Dr. V.K. Paul na hai hidak sing si puthorak pa sina leibag asina coronavirus thangnabada sangsileba khongthang asi mai paan bangamlagani. Amoromda Bharat ki COVID-19 vaccine ani miyamda sezinaba yahalagani haiba Bharat sarkar ge wareb asibu World Health Organization na taramna okhre. Leibag asina COVID-19 vaccine ani puthok leba si leibag asi bigyan gi lamda ningthina chakhole haibadu utpangamle masi ano ba pot puthokpagi wakhalon ama wariba atma nirbhar Bharat ki thorang mai pakpani.
मसीना भारत मचा सिंगदा नतना मालेम की तोंगान तोंगान बा मफम दा लेरिबा मियोय कया दा कानाबा पिरगनी हिदाक सिंग सि पुथोरपदा थागर फोंदोलदुना श्री नाइदुन हाई कोवैक्सीन असि कोविड-19 की भाइरस खक्ता नतना अतोपा भाइरस कयादगी ngaktoknaba hidak amasuni magna hai malem gi laisar oriba covid-19 theknabada leibak asina manglomda khumang yangna saksin mangamle hidak asi masing yamna puthoknaba baigyanik singna leptana honari leibak asida covid-19 naba farakpagi sang sada murudra taruk dasmik amamapan yaure ngarang khaktada miyai lising taramapan hena leina asidagi naba fakhi Haksel Matralagi Paun Hai Hausi Fawada Naba Fakiba Migi Masing Lak Murudramapan Lising Niputaruk Sure. Upon the positive case Masing Digi Naba Fakiba Masing Na Sada Anita Smik Ohum Taruk Hele. Lebaga Sida Hausik active case Lak Ani Lising Nipum to Ikaktangaire. Haukiba Punkun Marida Lena Asigi Anoba case Lising Tarataruk Samga Manga Teknikibagalena. Upon the positive case Koti Ama Lak Ohum Sure. Ngarang kaktuda miyoy sani tara mari lena asidigi lekida bagalena lekida ba apun masing lag ama lising ni pumapan satruk ni pumapan sure sibigi sang sada ama dasmik mari manga oiri masi malem gi atei mafam singi yang bada khwai digi nemba sang ni hairi Imphal da ngasi phongba pause singi maroi ba pau singi damak haujik Wahengbam Washington leire Washington Thagateri dijamni Pensioner singi pension Manipur app launch taukiba COVID kamari leinaba pausing amadi juko lanmegi pauna ngasi Imphal phongba pause ayambagi maroiba pau oiri Mukhyamantri N Biren Singh nangarang pensioner singda chauna khudongchaba pigedaba pension Manipur app launch taukibagi pau ngasigi pause ayambada headline tawduna phonari app asigi matengna pensioner singna treasury office ta chatrabasu online da update tawba yaragani haujikti pensioner singna smartphone natraga desktop computer sizinaduna online gi khutangda makhoi photo update tawba yaragani hai pawasiga loinana Mukhyamantri na Churachandpur jila gi police guest house amasung modernized district library sanga khibagi pawsu pawche singda phonari covid ki pawda ahan batangka ki oina covid-19 gi vaccine covaxin leibak asigi mafam kaya da yenthoknaba Bharat Biotech na sarkar da thakre haiba paw Morning Bell da ahanba headline tawri pona phamda malem gi khwaidigi chawba covid-19 vaccination program India da hawragani haiba Pradhan Mantri gi wafam aduga People's Chronicle dana covid tagi mi ahum amaga su laikhidre yankhai mathoi nauna positive oire haina headline tawri Isel Express tadi paw animakasina ahanba headline oina phongli Shanghai Express English ta covid ki vaccine gi dose sing Nimit kunipani kanarga kapkadabani aroiba dose ki matung sayol ani lairaga antibody sing lairakani haiba akang ahi singi wafam ahanba headline pawoina phongli pawchi asigi Manipuri edition dasu pawasi ahanba lamaida ningtina phongli Senapati Disina luchingba team juko de sangsilubada Nagaland na thinglakre haiba pawgaloinana Manipur amasung Nagaland gi ngamkhai gi chayet naba loisilu haiba CPI Manipur State Council ki dabishu irei paki anishuba headline pau eri Shanghai Express English ta police NDRF ki miyoi sing lamai sakpham yoksin bangamdri haina anishuba headline tawtuna phongli Sayolamagi manungda qualify oiraba director Hapu haiba Jenims ki coordinating committee ki wafam Imphal Free Press ta ahanba headline pawoina phongli sin khaktada laibak nungsiba thadokshi Thabak na utsi haiba Rajya Sabha ki MP Laishemba Chana Jawbugi wafamsu Naharul ki thokdang ki headline pau ama oiri Dwijamani Thagasari Washington Loiselakpada COVID-19 dagi ngakthoknaba face mask uppa phut taruk lamna leiba khutsa amadi mai mi taru tanana thamba haiba asamba thong ohmasi ngangna sapinaba amuk hana niksingchari aroibada maroiba pawmuk Manipur da COVID-19 naba farakpagi sang sada marudra mari dasmik nipan amada yaure Mukhyamantri N Biren Singh nangarang online platform pension Manipur app launch tokre amasung Bharat ki COVID-19 vaccine ani miyam da sizinaba yahalagani haiba Bharat sarkar ki ware basibo World Health Organization na taramna okre pawlesare